Loktak Pat Thengatlakpadagi Pak Sanna Ichao Thokhalliba Asi kokhanbata nattana Pat Asi henna phajaba tourist spot ama oihannaba leingak na hotnariba asida Meeyam na Sougatpiyu haina PHED Minister su oiriba Cabinet Subcommittee Chairman Sushindro na phongdokhre wafam asi hojik Loktak Pat ta paisilakpa phumsing sengdokpagi Loktak Development Authority LD na paikhatliba thabak singi yangsin khongsa tamha na phongdokhibani mahak na luchingduni LD gi official sing yauna ngarang Loktak Pat ta chatkiba yangsin khongset aduga mari leina Minister Sushindro na hai lamdamaste cheliba turel amadi leiriba khong macha sing asna Loktak ta punna tasinduna turel amadi khong sing asidagi sentharakpa phatta haudi amadi laibak singna Loktak Pat asi Thengatlakpadagi hojik tatna ising isau asi thoklakpani masi kokhanaba Loktak Pat ki akoibada canal ama tawraga turel amadi khong singna purakliba phattaba sing adu canal asida taraklaba matung canal asina laimatak ta tahalaga Loktak Pat ta amuk Thingkigadabani, Tinkigadabani, Masana Loktak Pat Thengatlakpa Asina, Thokhalliba Khudong Sataba Sing Asi ko at mangamgani, Masita Sunatana, Loktak Pat Thengatlakpa Amadi Pat Asdagi Phata Haudi, Sengbagi, LDN na Chathariba, Tabak Sing Asi Kenel Aduk Hakta Senglaga Yagadaba Kaya Adugi Yanglaga, Tabak Asi Paikhatpani, Masi Paikhatpagi Ahanba, Sharuk Oina Hausik Ising gi imai wangkhalingay asida phumsing sengbani masigi makhatarak po oina ising khara hantharakhibaga canal tawba horagani hairiba thabaksing asi loisilaklaba matungda ring road ama leihanduna pat asi amuk hena phajaba semgattuna yamna phajaba tourist spot ama soidana oiragani Loktak kanba khakta nattana tourist spot ama semgatnaba leingak asna paikhalakliba thabak sing asida pat asigi akoibada khundariba Meeyam na pukning thogatpiduna thabak asi mai pakna pangthoknaba punna hotnaminasi Meeyam gi apam da amna apen pende leirabasu thabak suriba asida ayatpa pibidana leingak ta oina khanghanbiyu haina makna makhata khi property market se akhoi demarcation haibadi akhoi yanaba mongda hojik hairiba hanagi leiriba kenos de demarket tawdi koi praja sing su yaw na water body lehoriba khadno water body oirakanda akhoi proper akhoi foot 100 feet ku pak pa lambi mati akhoi bas akhoi gi entire akhoi gi Loktak ki akhoi bas sa ring road tawna bagi pandam mamadi akhoi honorable chief minister gi mieng da admaina lei adu hujujik tawise hana demarcation haidi hojiki mapan da channel ko hana sembasina first stage oiba haitare si matung da second step ta lagada matam khadi changani adubo akoi hoji leiba film seista sigi ji hana sunai leram da pot ama leina bo honora ponina madul leira matung da second step ta hoji hariba post honorable chief minister na si loi Loktak akoi bo seista adum pot ama tawrak akanda akoi kano tawani na atumai sum ai thamjai